Miss PAODAM ing tabi bisimbu ahamba maktada nomatheng punje soina taram okchebagolena khurumjari ngasigi maroiba pauda Kuki militant sing terrorist ni laukthou maitegi khulngak pasing faba yaroi Unified Command Chief Minister da sino haibai kholawalona kaksing da miyang rally chat kre Development of sample question haiba hiramda numit mangani chathagadaba workshop masidagi haukre Changing the narratives on suicide high Hiramda no about media interaction program pangtokre Lonina Israel ki air strike ta muita taruk hat kre kayamana Asok Nangkhre Mapung pau miyam pizari Kuki terrorist na drone attack tawak pagi mayok tanga si Kaksing district headquarter da Kaksing gi masing yam laba miyoi lisin kayana saruk yadna achobu mas rally emsat kre Kaksing gi CSO sing na punna amata oina khusam nana senduna pangthokiba rally ado Kaksing sumak lekai playground dagi hauduna Kaksing kaithel amadi Kaksing police station fauduna chatlaba matong Kaksing sumnang dipa hall opposite pareng fauduna wairi tarba matong wairi khonjampat ground da miyang gi lamthong pham oiki ngasigi wakat khongchat aduda Kuki militant sing terrorist ni laukthou Manipur lenga mitkap thoklo Kuki militant sing gi su khudak laukthou maitegi khungak pasing faba yaroi Unified Command CM da sinau maitai dalanda ba khudak lepalo drone bombing toba wangba thakti yaningde Manipur gi micham miyam gi punsi amadi lanthum kallo lanjenariba IDP sing masagi mayumda hanjin halo Buffer zone semgat pa khudak lefalo India lenga ki thawong yaningde mathau tawdaba central forcing Manipur dagi lokthou Kuki MLA sing fam lokthou state sponsored terrorism lep kadabani Manipur lenga mikha pondana thabak tawgadabani haina thaba banner amadi placard sing paiba lena lauke ngasigi miyang gi wakat khongchat aduga mailena all Kaksing clubs coordinating committee ke president KSS Dharmadas na phongdorakpada handak Kuki terrorist singna micham miyang gi mathakta drone bombing amadi missile attack tawduna asiana asopan ke yahon khiba thawng adubu akan bayaning do phongdoktuna ngasigi rally asi pangthokpani Thata trok henjilak labaira ngasida miyoi kaya gi punsi mangkhre miyoi kaya na mayum makai Thadukna lanjenduna ngasi fawba mayum-mayumda hanjinba ngamdana lairiba tunggi asa mangsilak laba kaya si India lengak amadi Manipur lengakna karisu nachungdana dumak yengduna leiba si akan mamongda condemn tawi India lengaka su chatnari haiduna Kuki terrorist singbu ngakna thamlaga Manipur yelhumi oiriba maitai singda Landa hanbagi thawong asi yaningde Indian constituency gi makhada state lengak amana tawba yaba lokhatba yaba thodang kaya lairubasu tuminna tawba ngamdaba power lektaba amagom leiba se koi pende Manipur Kuki terrorist singna chatharakliba thawong asi India lengaka loktuna ga chatharakpa state sponsor terrorism gi thawong ni haina Kaksing miyam lawi asigumba thawong asi khudak lepu athuba matamda Manipur gi apunbagi saktam ngaknaba amadi Manipur gi miyang gi punsi kannaba thabak paikhatpiyo haiki Kuki militant sing gi su khudakta Kuki militant sing gi su khudakta Manipur gi apun masaktam Manipur gi apun masaktam maitai gi khulnga pasing Manipur maitai gi khulnga pasing Manipur gi lenga mikap Manipur gi lenga mikap India lenga ki thawong India lenga ki thawong se agoi gi India government na Kuki terrorism ngasiga loktuna raga agoi state sponsored terrorism amani haina agoi leni ba Kaksing mayam akona lowi achumna ba mong dadaba thabo mayam se yamna thuna lepiyo lone na Manipur gi apun ma saktam nanaba Manipur gi praja sing nanaba thabo paket piu haiba se ngasigi elia se gi pandam ni haiba wafam se miyang pham da thamjeri All Thawal Apan students na senduna ngasi Thawal chat kiba Shanti khongchat HingshaThoktuna Maheiroi kaya sopan Nangkhre irang adu control tawna honabada police na tear gas amadi mob bomb kaya kapkhre Maheiroi singna nungna thom thajilakpada police ki maikidagi so Asok Apan Nangkhre police constable amasho nongmina pan majak sokre
khongchat adu thawal okramdagi hauraga National Highway 102 Imphal More lambigi paringda kholaw lauduna thawal DC gi gate phawalaki thawal DC gate yaurab matungda Maheiroi sing aduna demand mari yawba memorandum ama Deputy Commissioner thawal ahantem subasta pisinki Tanja tu da DC ki gate wang mada lehoba Maheiroi singa DC ki gate ta nungna thajinna landaki thawdo adu da nungna panbadagi Maheiroi mangarom Asok nangki aduga thawdo adu da pakat padagi wan thaduna Maheiroi khalasu district hospital da pukatuna laikanaki masigi tungda Maheiroi singa aduna SP thawal gi office ta muk thomjinduna Central Force sing kodakta hankro haina kholaw laudna khongjang changki thawdo adu lakhinaba police amadi CRPF ki personnel singna tear gas amasung mo bomb kapna control tongna honaki thawdo adu da mafam khangduna lakpa nongmai maruna constable amaki oi thangba maphai ganda panbadagi shoki soklo police constable ado thawbal ningombam ningombam Alexander Sahini Funithoi kawi thawbal police station gi OC gi escort laibani aduga Maheiroi singna police personnel amagi alto car ama mai thadoki Maheiroi amasung police ki muknaba do numidang waram phawba chathake खुला है पूरे का खलो Manipur sahi ama helaklaba irang asi paliba lengasna lotion bidana leiriba si laibak thibani irang asi lotion na bahona bada Manipur gi mapi mapa oiriba CM Birenda Unified Command pigadabani Manipur muthat payaroi security advisor amadi DGP loktho u Kukijo terrorist na maitei micham da landarak li base khudakta lefalu haiba kholaw kaya galonna Manipur da ladiba school college singdagi masing yawnlaba Maheiroi singna chief minister banglo amadi governor gate mamang da phamjinduna khongjang changsin khare khongjang aduga mailena Maheiroi singna phongdorakpada Manipur da thokliba irang asida India tumina leishiliba si makhogi marumda aronba agenda kari leibagi no ngasi chatra singna haunaruba kauba leitana changsalakliba khongjang ngasi mamangda kaya ma changsinkhre maduda pali balenga amadi mai leinaba singna tasan usanadana lakli adubo ngasi changsilakliba khongjang ngasi da karigoma response amata pibidaba tarabadi khongjang ngasi haloi masida leiriba state force amadi central force singna chatra da onsinduna tear gas na chingba kaya kapna Maheiroi sing Asok panya urabadi madugi tekchak Manipur chief minister na pugadabani haiki aduna sadagi oiba khongjang nongma nongmagi hengalakani haibase miyam thamjari adu amadi akhoi central government aso thamjari modi na ngasi bawa akhoi sadagi Manipur laiba pajagi damakta kaisu tawigiri haiba wase thamjari amadi akhoi sadagi khurima uji lai tamba nongma nongmagi sum phangdaba henjalagani Manipur kandagi khongjangda mai ojilakani haibase akhoi sadagi maikidagi chauna singnaba amaga loyena Manipur government amadi central government da sima thamjage thank you Thasi ki taretagi koki militant singna sugnu amadi tangjengdan angna amuk bom yawn nongmai kapsal lakraba matong ngarang numidang chupna bom yawn nongmai ron kya sugnu amadi tangjengda kaptharaktuna akanba mongde attack tawrakre kunja sing safagatama phamda lainakre thawdo dongarang numidang pung 9 muk tabadagi tongan ba mafam mari dagi koki militant sing aduna Manipur river gi nongchup thangbada mitei singna leiramba kumbi kendrogi napat amadi tangjeng ahalup khulga hek thangnana leiriba sangai kot police station gi manung chanba laisen songel amadi sugnu maning Manipur Turel wang madalaiba laloi fai amadi dongyang romdagi sakti reba bom yauna nongmai kapsilaki baduda khunga pasingi maikedagisu handuna khothoknaki koki militant singna attack tarokki bado Manipuri bagi mapanda khundariba sugnu kendragi
Tangjingdana yamna kan attack tawrkhibna prajasing sugunu police ki teamna nupi angang asonana yauna kunjasing asoengam thoktanaba numidang aduda safugada mafamsingda pothorakre Kuthokna kibado nakanani gi marakta ngasi ayuk pung 9:30 phawba chathanaki hairi Thaudoduda thoidokpa sopan misimina yaukibagi paudi leiti hari amaromda tangjenggi khunjasingna phongdorapagi matung inadi haujiksu tangjengda pokhai hauduba bom ani tongan ba phamsingda taduna leiri hari Nungthil pung mari khara helakpa matamdagi amuk hanna matat oina nongmai kapnaki marakta bom kaplakibagi makosu miyamatana ki hari Kunai kanba apunba maya paibilu kukampal na sinuna Manipur mutat piyare haiba hiramda miyam gi oiba mifam mama pangthoktuna warep kya lokre thawal wang mataba devi mantopta ngasi pangthokiba mifam maduda sarukya kibi kukampal thawal district secretary AKC treasury devina lokiba warep sing pathokladuna Manipur miyamna India gi unlawful oiba thawong thajadre maramasna Manipur gi security advisor amasung DGP khutakta sindokadabani Kuki jo narco terrorism na ingna chikna leijariba maitai singbu muthatnaba air bombing drone bombing natraga makhal amatagi attack sing khutakta lephangadabani lunena kuki narco terrorism marufang na muthatkadabani tampakta operation tawduna Manipur kanjanaba thokcharakpa chamjaraba khungakpa sing phaba khutakta lepkadabani amasung lambi lamkhangda Sek tawba harassment oiba khutakta lepkadabani Manipurdagi makhal khudingmakki central forcing khutakta lokthokadabani Manipur ning tamba pami Manipur bu India lengakna namdona lokshin kibani India na Manipur gi miyabu ngakpi senbiba ngamdrabani na isa ke lengak isa nangak charagani haiba warep sing lauri haike ngasi gi mpham adu loshilakpada aikoi ning tamba pami India lengak ta thajaba thamdre Manipur dagi central force lokthokadabani aikoi gi lengak aikoina ngakjagani haina kholaw kya lawki mpham adu da khokampal gi President Waikom Maipak Devi amadi Thobal Kaithil Fambigi President Budi Devi nachingbana President member sing oiki India lengato Manipur dagi central force ase tasengna akoi Manipur praja ama waina akoi yengduna leiba ngamde aduna mama waibi singna akoi hanjal Shanti pami haiduna lakibani aduna Shanti purakpa ngamoi tuba waitaragate India government na akoi gi Manipur gi ningtamba ase namdana lokshin kibani aduna ngaside Manipur praja miyamna akoi gi ningtamba ado Delhi lenga paibiba adugum laba lenga goisidagi center dagi akoina namdana mundana lawgani habase Manipur mama singi phiremni haba wapamje aroibo oina thamjari Board of Secondary Education Manipur Nasinuna Development of Sample Question Haibe Hiramda Numit Mangani Chupna Chathagadaba workshop among Sitagi Hokdokre Lakadaba Bosim gi examination da anoba system gi sample question lakpa hauragani haina Bosim gi chairman Akham Joy Kumar Fongdokre Bosem hold the Pangtukiba Taramadu da Bosem gi secretary SG Telal Sharma Amadi exam controller Ayam Thoina Tharomgi Maru Oiba Mitungin Oina Saruyaki Tharomaduga Mailena Chairman Makata Hai Tongan Balaiba Kayada Chatnariba NEP 2020 ki system asi Bosemna system asi ngakna Leiba Kayada Manaba Thongda Chatminaba Haiduna Thonari Masigidama Mamang Thakta Paikhatlamdaba Thabak Tharom Kayama Paikhatkre Masida Henna Mapum Phan ba haibasi Oja Singi Achauba Thaudang Lei Haiba system asidadi Hana good teacher ni haina leiramba Oja Kaya anoba system asida good teacher oigani haiba leite Maheiroi singda pigadaba skill kaya Oja singna training nauna chatuna Maheiroi singda khanghanba aduni haiduna honglakliba system asida syllabus hongba hongdabagi thoidokpa leite marudi question System Hongdokpa Sini Honglakliba system asibo ngamjaba thakta chatnaba hotnagani loinena Maheiroi sing percentage wangna pass tawhanba mathau tai haiki yamna tondagana akoi Maheiroi ya chaliba dugumba picture also akoi boro Manipur secondary education Manipur se wei masina ya thamjage paramde koina Apan gi Coxil, okay, Iber, Apex Bodies, Manu the Postman.
ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯁꯤꯃꯤꯅꯥ ꯑꯃꯗꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯉꯔꯥꯡꯁꯨ ꯃꯣꯡꯕꯨꯡ ꯃꯩꯇꯩ ꯈꯨꯟꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯕꯣꯝ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈꯤ ꯃꯗꯨꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯍꯟꯗꯨꯅ ꯉꯥꯏꯍꯥꯛ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 4 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯀꯣꯏꯕꯨꯡ ꯃꯙꯨꯄꯨꯔ ꯍꯥꯏꯕ ꯈꯨꯟ ꯑꯗꯨꯗ ꯂꯩꯕ ꯍꯥꯎꯄꯤꯖꯝ ꯁꯨꯔꯁꯤꯡ ꯆꯍꯤ 60 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯥꯏꯆꯃꯅꯤꯁꯤꯡꯒꯤ ꯏꯪꯈꯣꯜꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤ ꯑꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯤꯔꯤ ꯇꯤꯄꯥꯏꯃꯨꯛ ꯂꯝꯕꯤ ꯑꯁꯤꯒꯤ ꯕꯨꯇꯥꯈꯜꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯦꯜꯂꯤꯕꯁꯤꯡꯗ ꯃꯩꯇꯩ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯕꯗꯒꯤ ꯃꯩꯇꯩꯁꯤꯡ ꯖꯦꯇꯤ ꯔꯣꯗꯇ ꯆꯠꯅꯗ꯭ꯔꯤ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ UFOꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯣꯡꯄꯣꯛ ꯄꯥꯅꯥ ꯇꯦꯡꯒꯣꯜ ꯂꯥꯛꯄ ꯂꯣꯏꯁꯪ ꯏꯊꯝ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜꯗ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯂꯥꯂꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯊꯋꯥꯏꯒꯤ ꯃꯩꯔꯥ ꯏꯃꯥ ꯒ꯭ꯔꯨꯞꯀꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯆꯥ ꯑꯊꯛ ꯀꯥꯡ ꯍꯤꯗꯥꯛꯅꯆꯤꯡꯕ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯂꯩꯔꯤꯕ ꯃꯩꯇꯩ ꯂꯥꯂꯣꯏꯁꯤꯡꯗ ꯇꯦꯡꯕꯥꯡ ꯂꯝꯕꯥ ꯑꯃꯗꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯞꯄꯤꯔꯝꯕꯒꯤꯗꯃꯛ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗship ꯑꯣꯔꯒꯅꯥꯏꯖꯦꯁꯟ UFOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤꯕ ꯊꯋꯥꯏꯒꯤ ꯃꯩꯔꯥ ꯏꯃꯥ ꯒ꯭ꯔꯨꯞꯀꯤ ꯀꯣ-ꯀꯟꯚꯦꯅꯔ ꯀꯣꯟꯖꯦꯡꯕꯝ ꯕꯤꯅꯥꯅ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯊꯝꯗ ꯂꯩꯕ ꯏꯆꯥꯁꯤꯡ ꯈꯨꯟꯉꯥꯛꯏꯕ ꯑꯁꯤꯒꯤ ꯆꯥꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏꯒꯤ ꯃꯩꯔꯥꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯉꯝꯕ ꯏꯁꯤꯡ ꯆꯦꯡ ꯏꯟꯁꯥꯡ ꯑꯆꯥꯊꯥꯎ ꯉꯥꯔꯤ ꯉꯥꯇꯥꯏ ꯈꯔ ꯄꯤꯖꯕꯁꯤ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯆꯥꯔꯒ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯅꯄꯥꯡꯒꯜ ꯂꯩꯌꯨ ꯅꯔꯝꯗꯝ ꯀꯜꯂꯨ ꯑꯗꯨꯒ ꯅꯔꯩꯕꯥꯛꯁꯤ ꯅꯣꯏꯅ ꯉꯥꯛꯂꯛꯎ ꯅꯣꯏꯅ ꯉꯥꯛꯇ꯭ꯔꯒꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯃꯃꯥꯍꯣꯏꯅ ꯏꯊꯝ ꯇꯥꯅ ꯆꯠꯄ ꯍꯥꯏꯕꯗꯨꯗꯤ ꯃꯃꯥꯍꯣꯏ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯀꯨꯀꯤꯅ ꯇ꯭ꯔꯣꯟꯗ ꯕꯣꯝ ꯍꯥꯞꯇꯨꯅ ꯊꯥꯗꯔꯛꯑꯕꯅꯤꯅ ꯃꯃꯥꯍꯣꯏꯅ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯆꯠꯂꯒ ꯏꯆꯥꯁꯤꯡꯒꯤ ꯃꯕꯨꯛ ꯊꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯍꯣꯏꯅ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯔꯒ ꯏꯆꯥꯁꯤꯡ ꯀꯧꯊꯣꯛꯑꯒ ꯑꯉꯝꯕ ꯈꯔ ꯃꯃꯥꯍꯣꯏꯅ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯈꯨꯠꯁꯤꯟꯅꯖꯕꯅꯤ ꯏꯆꯥꯁꯤꯡꯅꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯐꯌꯦꯡ ꯎꯃꯪ ꯂꯩꯀꯥꯏꯗꯒꯤ ꯉꯥꯡꯕꯝ ꯁꯨꯔꯕꯂꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯉꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯔꯤꯝꯁ ꯃꯣꯛꯇꯒꯤ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯐꯌꯦꯡꯗ ꯄꯨꯊꯈ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯌꯥꯎꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯄꯥꯝ ꯂꯝꯗꯝꯗ ꯃꯃꯥ ꯃꯄꯥ ꯎꯅꯕ ꯂꯥꯛꯈꯤꯕ ꯉꯥꯡꯕꯝ ꯁꯨꯔꯕꯂꯥ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯀꯣꯛꯇ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯔꯥꯖ ꯉꯥꯛꯄꯤꯒꯅꯤ ꯔꯤꯝꯁꯇ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯠꯅꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯤꯁꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JACꯒꯤ ꯃꯤꯍꯨꯠ ꯅꯤꯡꯊꯧꯖꯝ ꯄꯣꯄꯤꯂꯥꯜꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯐꯥꯎꯕ ꯆꯠꯊꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯍꯜꯂꯕ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯣꯏꯅꯅ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯜ ꯁꯨꯔꯕꯂꯥꯒꯤ ꯃꯤꯁꯤ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯗꯨꯅ ꯐꯌꯦꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯑꯍꯦꯟꯕ ꯐꯣꯔꯁ ꯊꯥꯖꯤꯟꯗꯨꯅ ꯃꯤꯌꯥꯝ ꯅꯤꯡꯊꯤꯅ ꯉꯥꯛꯁꯦꯟꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯑꯍꯦꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃ JACꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯂꯧꯅꯔꯕ ꯃꯇꯨꯡ ꯉꯁꯤ ꯁꯨꯔꯕꯂꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯈꯤ Government, if the government is fair enough, then both hill ga valley ani makta masigi operation chathara ga niyom chumna chathaba ain se chalai ra ga niyom chumna chalai biba aduga numittu da ureba footage sing da chenaba mayam do kudak ta phara ga book tawrabra have do koi government ta masigi paukhum amadi home department na police department na pibam thopra haina khale aduna masi akoi gi khunlakpa sing da khakta disturb tawba aduga atopa da di kaimta tawba ngamdabagi thabak se masi tawbidana nabagi damakta su manipur se chap manana yengbiraga ain se chap manana chalai biu haina JC gi site gi thamjari ꯃꯇꯝ ꯑꯃꯗ ꯑꯥꯏꯗꯜ ꯀ꯭ꯂꯕ ꯀꯛꯆꯤꯡ ꯋꯥꯔꯗ ꯅꯝꯕꯔ 10ꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯌꯦꯡꯈꯣꯝ ꯇꯣꯝꯆꯧꯁꯤꯡꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 3 ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯑꯥꯏꯗꯜ ꯀ꯭ꯂꯕ ꯋꯥꯔꯗ ꯅꯝꯕꯔ 10ꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯃꯤꯇꯤꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯛꯂꯤ
World Suicide Prevention Day lisingani kunmeriga mailenena Chenjingda Narratives on Suicide haibe hiramda nomogi oba media interaction gi thorum ama Share and Care SAC Wangkai Ningthem Pukri Mapal amadi All Manipur Working Journalists Union Amjuna Sinduna Manipur Press Club ki Loktak Hall pangtokre media interaction gi thorum aduda mental health activist Dr. R. Kelen resource person amadi Amju gi President Bijui Kaksing Tabamna chairperson oitna pangtokiba thorum aduda DDK Info gi former program head Ege Chandra Sharma su saru yaki Khaina nabaduga mailena mental health activist Dr. R. Kelen na phongdorakpada suicide case asi ekoi gi anakpada toina thengnaba ngaktani adubu thainagi halaman singna mathanta sijakiba migi wari mu manungda panba tohoidi haibada natana asiba hakjang dafau angang nahasina yengbada thingba thamlami matamaduda suicide tawningapagi wakalon karamna poklaki nainabagi mahota asiba hakjang yenglabadi angang sing lamdam narakani haina faw khanarami wakalon asi hawjuk su miyoi kharagi wakaldasu adumak lairi masimakti yamna lali miyoi amana suicide tawninglaklib basi karigino haiba chapchana khananainaba ama changi malemgi chawkhat lamjel asida miyoi khudingmakta makhal khudingmaki pressure ka hen lai ka hen thabaki awakhalda amadi imung manungi marup mapangi amadi society na awawa pirakpada asidagi oirakli masi phumjalaga thambagi mahut akhang haisinga tanaduna suicide tawbadagi thinglasi haina phongdoki kari ohum balaki evidence basing se ekoi khangabra khandobada nambani asi kaminasi aduga karamna leme nama hoina normal doctor nurse nataba ai ama hoina ekoi bichama hoina sumaina suicide toge na khalakpa ningakpa khongchat ro kana gi mateng se ekoi pang ngamgadra ngamgadra ko rega kari ro lobadagi ai bo apam ohum se ai thamjani ai na khandada ohum baksia aro rai na khala Israel na Syria gi nongchup thang basarupta nongthaktagi landaduna yamdrabada miyuita taruk hatkre kayamana sokhankre Syrian authorities na haikibada April da Damascus ta leiba Iranian embassy compound da chathakiba attack adugi matungda ngarang numidang attack asi khwairaki kanmani Israel nadi masigi matangda wa phungdok palaitri Israel gi air strike adu central region da leiba military site ta maruina target tawbani hari Air Defense na missile khadi kapthaki Mediterranean coast manakta leiba Hama province ki Masyaf ki Military Research Center for Chemical Arms Production Center da Israel na hanjin air strike tathari dumoinamang ophamadu chemical weapons sabagi wafam laiti haina senior military source amanadi phongdoki Local health official amana haikibada air strike ta soklaba miyoi kunthra taruki manungda tarukidi phibam luran leiri Asia ki khwaidagi shafu kallaba nonglei nungsit yagina Vietnam gi awangthang basarukta homjilakna miyoi kya gi punsi lomkre mafam kya da ichaw thokan ki amadi landslide kya thokre Vietnam gi disaster management agency na phungdoki bada miyoi kunthra manga laikidre kunmari na thiba khangri yum kaya ising tumjin khri lambi sing ising na tumjin khibadagi chathok chasin yakidre manufacturing factory kaya su thabak suba yakidre telecommunication network fail oire upal ising kaya Moru Fuktatki Miyoi Lakun Rom Leiba Coastal City Haifongi Miyam Kahina Kudongchada Mayoknari Yum Kayagi Yumthak Humdoki Deep Sea Industrial Zone gi Head Bruno Jesperna Haikibada Haifongi investor Chamayangkai Henba Thabak Leple Haifongda Leiba South Korea gi LG Electronics 066570 KS Factory gi Walls Kintaki Sinmi Singi Manungda Misiminadi Yaukidi Hairi Aribada Maribu Pau Amuk Hanna Kuki militant sing terrorist ni lauk to maitigi kulngak pa sing fa Maheiroi Unified Command Chief Minister da sinau haibagi kolawaluna na kaksing da miyang rally chat kre Development of sample question haibe hiramda numit mangan chathaga da workshop ngasidagi haukre Changing the narratives on suicide haiba hiramda nomugi oba media interaction program pangthokre Loinana Israel gi air strike ta miyuita taruk hatkre kayamana Asok Nangkhre
Miss Pautam Pizaba, Nasi, Matang, Solo, Shinjari, meeting Tabili, Amukan, Kurumjari.